Thangting natraga Thangjing natraga Thingching haigadavani haibagi ching asigi maramda mamangda chayetnaba kaya ama thokhiba leirabasu tourism gi maikai romda chaukhatnaba chayetnaba du thadoknaraga aikhoi amatta oibagi wakhallonda amaga nungsinaraga Manipur imagi fibanungda punna leiminari haibagi amatta oibadu utuna phajaba sing asibu malemgi miyamda khanghallase mahusagi phajabana pukning wakhal intahali haibasi khangnarakpadagi lam koiba miyoi masing hengalakli adubu wakal khantaba watpadagi amotpa chaikhaibasu hengalakli masimak isana thodang yaba nagarik amamam oiraba matamdata amotpa sing adu saithokpagi chanabisi thadoklakkani sing asimaki khwaidagi wangma maphamda ibudau thangjing korel laigi khubam amasung surung sing leiri loinana manipur gi fibanungda tangna 1991 gi august 13 ta boeing flight kai khibagi thodok tugi warisu mayek lana leiriba thangjing sing